Angang asi upload tawjari mafam asidagi fall off thamkhre Mafam Khangdana Mangkhre mahak asi Thauban-da thabak suraga leibani pasoi asomda thabak ama satkani haina satkibani kanagumba thengnabiba taragadi manak nakpa police station natraga phone number asida pau pibinaba haijari phone number adudi 7085633443 ni hairi mahaki mamingna Romesh Maitei laifamna Kumbi Setupur Maning Laikai Thingjindradi semjindaba Manipur gi lambi sing Kokta Sarangpat ki lambi su December gi tang tarukta-gi thingzilagani lakadawriba kumja 2027 gi general election da BJP halakani BJP na yam chauna lengak semgani BJP da saibiba tawbiganu driver na gari thauba haitraga company da taina biganu BJP party na phattaba nate mi na phattabani atopa party dagi BJP da lakpa lusingba kharana BJP manghanbani laiba kaina basinbani haina hairok SC MLA Thoksom Radhesyam na ngarang phongdokhre Game village da sakhangdaba singna miyam da kihan khangalambagi thodok yengsinaba governor da daksenkhre Porompat crossing ayangbari lambi thingbagi khongjang handokhre Thauban athokpa makha laikai da leiba pangambam nupa jaw masagi sahi yangkhai apokpa pangambam asaubagi yumanakta ngasi ayuk pokhaitriba hand grenade ama leiramle nakanda CM da KCP PWG last warning haina su tharamle hairi President Draupadi Murmu laktuna marfu taruk suba nupilangi thauramda saruk yagadawri numit nini khongsat Ras Bhavan da miyoi khara Kangpokpigi IDP sing unagadawri Farmer Lairenmamit Loinabi Sagwansem Ongbi Thoisana Laimagi Lanna-Thouram Hayeng December gi tang ahum Sagwansen numit asida thokle Aadhaar card paiba foreigner sing vote thadaba yahangadawri Supreme Court